ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯒꯤ ꯑꯄꯤꯛꯄ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯗ ꯃꯕꯨꯡ ꯃꯆꯟ ꯑꯅꯤꯈꯛ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯂꯝꯃꯤ. ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡ ꯃꯕꯨꯡ ꯑꯁꯤꯅ ꯃꯆꯟ ꯊꯕꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ. ꯑꯉꯥꯡ ꯑꯣꯏꯅ ꯋꯥꯡꯂꯦꯝꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯜꯂꯤ. ꯃꯤꯒꯤ ꯃꯈꯥ ꯄꯣꯜꯂꯛꯇꯦ. ꯉꯝꯖꯕ ꯊꯧꯅꯥ ꯄꯨꯊꯣꯛꯂꯒ ꯃꯆꯟ ꯊꯕꯥ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯅꯥꯀꯣꯜꯂꯛꯄꯅꯤ. ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯖꯗꯕ ꯃꯔꯝꯅ ꯃꯆꯟꯅꯨꯄꯤ ꯊꯕꯥ ꯑꯁꯤꯅꯁꯨ ꯃꯕꯨꯡꯗ ꯅꯥꯎꯊꯤ ꯁꯥꯖꯩ. ꯃꯍꯥꯛꯀꯤꯗꯤ ꯃꯕꯨꯡ ꯑꯁꯤꯅ ꯄꯨꯝꯅꯃꯛꯅꯤ. ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯇꯞꯅ ꯇꯞꯅ ꯍꯧꯖꯤꯛꯇꯤ ꯊꯕꯥ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ. ꯈꯣꯏꯃꯨꯁꯤꯡꯒꯤ ꯃꯤꯇꯥꯐꯝ ꯑꯣꯏꯔꯛꯂꯤ. ꯋꯥꯡꯂꯦꯝꯕꯒꯤ ꯃꯆꯟ ꯊꯕꯥ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯋꯥꯔꯤꯅꯔꯤ. ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯗ ꯊꯕꯥꯃꯨꯛ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯤ ꯍꯥꯏꯗꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤ. ꯂꯩꯁꯥ ꯄꯨꯡꯈꯛꯇ ꯐꯥꯖꯔꯛꯄꯤ ꯊꯕꯥ ꯃꯍꯥꯛꯇꯤ ꯃꯤꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯛꯄꯁꯤꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ. ꯑꯗꯨꯕꯨ ꯃꯕꯨꯡ ꯋꯥꯡꯂꯦꯝꯕꯗꯤ ꯊꯣꯏꯅ ꯍꯔꯥꯎꯕ ꯑꯣꯏꯗꯦ. ꯑꯑꯣꯏꯅ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯋꯥꯔꯤꯕꯅꯤ. ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯒꯗ꯭ꯔꯥ ꯈꯟꯅ ꯃꯕꯨꯡ ꯑꯁꯤꯅ ꯄꯥꯈꯠꯆꯕꯅꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯃꯕꯨꯡ ꯃꯆꯟ ꯑꯅꯤꯗꯣ ꯆꯥꯛꯈꯨꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ. ꯊꯕꯥꯅ ꯆꯥꯛ ꯊꯣꯡꯂꯤ. ꯃꯕꯨꯡꯅ ꯃꯇꯦꯡ ꯄꯥꯡꯂꯤ. ꯏꯪꯅ ꯂꯦꯝꯅ ꯍꯥꯏꯔꯛꯂꯤ ꯊꯕꯥꯅ, "ꯇꯥꯆꯧ, ꯍꯌꯦꯡꯗꯤ ꯍꯦꯟꯖꯥꯡ ꯍꯥꯎꯕ ꯑꯃ ꯆꯥꯁꯤꯗꯅ." "ꯅꯪꯕꯨ ꯀꯔꯤ ꯍꯦꯟꯖꯥꯡ ꯆꯥꯅꯤꯡꯂꯤꯅꯣ?" "ꯇꯥꯆꯧ, ꯂꯧꯕꯨꯛꯀꯤ ꯊꯔꯣꯏꯗꯣ ꯆꯥꯅꯤꯡꯉꯤ." "ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡ ꯇꯥꯆꯧꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯧꯕꯨꯛꯇꯒꯤ ꯍꯦꯛ ꯈꯨꯟꯗꯨꯅ ꯄꯨꯔꯛꯂꯒꯦ." "ꯌꯥꯅꯤ ꯇꯥꯆꯧ. ꯏꯆꯦ ꯂꯩꯃ ꯍꯧꯔꯒ ꯑꯩꯈꯣꯏ ꯑꯣꯏꯅ ꯈꯨꯟꯕ ꯆꯠꯂꯨꯒꯦ. ꯃꯤꯁꯨ ꯌꯥꯝꯅ ꯆꯠꯅꯩ." "ꯑꯦ, ꯅꯪꯕꯨ ꯊꯔꯣꯏ ꯈꯨꯟꯕ ꯀꯥꯏꯗꯨ ꯍꯩꯕ꯭ꯔꯅꯦ?" "ꯍꯩꯅꯤꯗ. ꯌꯥꯝ ꯂꯨꯕꯁꯨ ꯅꯠꯇꯦ. ꯂꯥꯏꯅ ꯍꯩꯅꯤꯗ." "ꯇꯧꯔꯨꯅꯨ. ꯂꯧꯕꯨꯛꯇ ꯀꯨꯝꯂꯒ ꯅꯁꯥꯟꯅꯔꯛꯀꯅꯤ. ꯇꯥꯆꯧ ꯑꯗꯨꯝ ꯈꯨꯜꯂꯛꯀꯦ. ꯈꯨꯟꯕ ꯐꯔꯛ ꯇꯥꯔꯕꯁꯨꯅꯦ ꯀꯩꯊꯦꯜꯗꯒꯤ ꯂꯩꯕ ꯌꯥꯅꯤꯗ." "ꯌꯥꯅꯦꯕ ꯇꯥꯆꯧ. ꯑꯩ ꯑꯗꯨꯝ ꯈꯨꯟꯒꯦꯕ. ꯏꯆꯦ ꯂꯩꯃꯒ ꯆꯠꯇꯣꯏꯅꯤ ꯍꯥꯏꯔꯒ." "ꯊꯕꯥ, ꯏꯕꯨꯡ ꯋꯥ ꯍꯥꯏꯒꯦ." "ꯍꯥꯏꯌꯣ ꯇꯥꯆꯧ." "ꯍꯧꯖꯤꯛꯇꯤꯅꯦ ꯅꯪꯁꯨ ꯂꯩꯁꯥꯕꯤ ꯍꯥꯏꯗꯨ ꯐꯔꯕꯅꯤ. ꯊꯕꯛ ꯑꯃ ꯆꯠꯄꯗ ꯄꯪꯆꯠ ꯑꯃ ꯆꯠꯄꯗꯣ ꯐꯠꯇꯦ ꯊꯕꯥ." "ꯍꯣꯏ ꯇꯥꯆꯧ. ꯇꯥꯆꯧꯅ ꯄꯥꯝꯗꯕ ꯑꯃꯠꯇ ꯑꯩ ꯇꯧꯔꯨꯏ." "ꯑꯩꯁꯦ ꯃꯇꯝ ꯈꯔꯗꯤ ꯂꯪꯐꯩ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯃꯁꯤꯅꯤ ꯂꯨꯔꯤꯕ ꯑꯔꯨꯕ ꯊꯕꯛꯂ ꯇꯥꯆꯧ." "ꯅꯪꯁꯨ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯪꯁꯤꯟꯕ ꯌꯥꯔꯦꯗꯅ, ꯃꯗꯨꯒꯤ ꯋꯥꯅꯤꯗ." "ꯇꯥꯆꯧ, ꯑꯩꯗꯤ ꯌꯥꯝ ꯋꯥꯠꯂꯤ. ꯑꯗꯣ ꯇꯥꯆꯧꯗꯤ ꯃꯇꯝ ꯍꯦꯜꯂꯕꯅꯤ." "ꯏꯆꯟꯕꯨ ꯅꯥꯊꯩꯔꯝꯂꯒ ꯑꯩꯅ ꯑꯗꯨꯝ ꯇꯧꯕ ꯍꯧꯅꯕ꯭ꯔꯅꯦ ꯊꯕꯥ?" "ꯇꯥꯆꯧ, ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯤꯉꯩ ꯏꯆꯦ ꯂꯩꯃꯗꯣ ꯃꯤꯅ ꯍꯟꯖꯈꯤꯅꯤꯀꯣ." "ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯧꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯕꯅꯤ." "ꯑꯁ ꯇꯥꯆꯧ, ꯅꯪ ꯁꯤꯗꯤꯕ ꯊꯃꯣꯏ ꯌꯥꯝ ꯀꯜꯂꯤꯅ." "ꯑꯇꯩꯗ ꯊꯃꯣꯏ ꯀꯜꯂꯁꯨꯅꯦ ꯏꯆꯟꯗ ꯈꯛ ꯀꯟꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ." "ꯇꯥꯆꯧ, ꯐꯥꯒꯤ ꯅꯠꯇꯤꯌꯦ, ꯑꯁꯦꯡꯕꯅꯤ ꯑꯩ ꯍꯥꯏꯁꯤ. ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯥ ꯐꯥꯏꯔꯦꯜꯗꯣ ꯃꯥꯅ ꯏꯆꯦ ꯂꯩꯃꯕꯨ ꯌꯥꯝ ꯄꯥꯝꯖꯕꯅꯤ. ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯀꯦ ꯀꯥꯏꯅ ꯍꯥꯏꯔ ꯃꯥꯜꯂꯦ. ꯑꯗ ꯏꯆꯦ ꯂꯩꯃꯅ ꯌꯥꯕꯤꯗꯕ." "ꯃꯗꯨꯗꯤ ꯌꯥꯝ ꯐꯩꯅ. ꯐꯥꯏꯔꯦꯜꯁꯨ ꯐꯕ ꯃꯤꯅꯤ. ꯏꯃꯨꯡꯁꯨ ꯃꯇꯤꯛ ꯌꯥꯝ ꯆꯥꯏ. ꯃꯈꯣꯏꯒꯤ ꯂꯝꯕꯥ ꯄꯥꯕ ꯅꯣꯞꯇꯦꯅ." "ꯇꯥꯆꯧ, ꯅꯪ ꯅꯆꯦꯅꯩꯒꯤ ꯈꯜꯂꯤꯉꯩ ꯅꯪ ꯄꯥ ꯄꯨꯕ ꯁꯣꯏꯗ꯭ꯔꯕꯅꯤ." ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ. "ꯊꯕꯥ! ꯊꯕꯥꯎ!" "ꯑꯦ, ꯇꯥꯔꯦ ꯆꯦ. ꯑꯗꯨꯝ ꯆꯪꯂꯛꯑꯣ." ꯃꯈꯨꯠꯇ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯂꯩꯃꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ. "ꯊꯕꯥ, ꯍꯦꯟꯖꯥꯡ ꯊꯤꯜꯂꯛꯄꯅꯤ." "ꯀꯩ ꯍꯦꯟꯖꯥꯡꯅꯣ ꯆꯦ?" "ꯉꯥ ꯊꯣꯡꯕꯅꯤ, ꯁꯣꯏꯕꯨꯝ ꯊꯥꯛꯂꯒ." "ꯑꯁ, ꯍꯥꯎꯔꯅꯤꯗ ꯑꯗꯨꯗꯤ." "ꯁꯦ, ꯁꯤꯗ ꯊꯝꯂꯝꯂꯒꯦ. ꯀꯣꯟꯁꯦ ꯍꯌꯦꯡ ꯂꯧꯔꯒꯦ." "ꯍꯣꯏ ꯆꯦ. ꯑꯩꯈꯣꯏꯗꯤ ꯍꯦꯟꯖꯥꯡ ꯍꯥꯎꯇ꯭ꯔꯤ. ꯑꯗꯨꯅ ꯊꯤꯜꯂꯛꯑꯔꯣꯏꯒꯦ." "ꯌꯥꯏꯗ, ꯀꯩꯁꯨ ꯀꯥꯏꯗꯦꯗ." "ꯑꯗꯨꯗꯤ ꯊꯕꯥ, ꯑꯩ ꯆꯠꯂꯒꯦ." "ꯏꯆꯦ, ꯀꯅꯥꯒ ꯂꯥꯛꯀꯦ?" "ꯏꯅꯦꯒꯤ ꯊꯥꯔꯨꯒ ꯂꯥꯛꯄꯅꯤ. ꯃꯥꯗꯤ ꯊꯕꯛ ꯑꯃꯒꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ." "ꯑꯗꯨꯗꯤ ꯀꯅꯥꯒ ꯍꯟꯗꯣꯏꯕ?" "ꯌꯥꯅꯤꯗ, ꯏꯊꯟꯗ ꯁꯨꯝ ꯍꯟꯈ꯭ꯔꯒꯦ." "ꯏꯁ, ꯑꯃꯝꯕꯁꯤꯗ ꯀꯤꯖꯗ꯭ꯔꯣ ꯏꯆꯦ?" ꯇꯧꯕꯒꯤꯗꯤ ꯂꯩ ꯃꯃꯥꯅꯁꯨ ꯃꯀꯣꯛ ꯁꯥꯟꯅꯔꯛꯄꯅꯤ. ꯋꯥꯡꯂꯦꯝꯕꯗ ꯊꯤꯜꯍꯟꯒꯦ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯕꯗ ꯂꯩꯃꯗꯨ ꯎꯄꯥꯏ ꯂꯩꯇꯦ. ꯃꯕꯨꯡꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕ ꯑꯁꯤꯗ ꯊꯕꯥꯅ ꯊꯨꯅ ꯍꯥꯏꯔꯛꯂꯤ. "ꯇꯥꯆꯧ, ꯏꯆꯦꯁꯦ ꯑꯝꯇ ꯊꯤꯟꯕꯤꯔꯨꯆꯣ." ꯏꯀꯥꯏꯕ ꯐꯥꯎꯔꯗꯨꯅ ꯂꯩꯃꯅ ꯑꯃꯨꯛ ꯊꯨꯅ ꯈꯨꯝꯈꯤ. "ꯌꯥꯔꯅꯤ ꯊꯕꯥ, ꯑꯩ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯃꯗꯨ ꯌꯥꯝ ꯇꯥꯍꯟꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ. ꯃꯇꯧ ꯑꯁꯤꯗ
ꯊꯕꯥꯅ ꯃꯕꯨꯡꯗ ꯍꯥꯏ ꯇꯥꯆꯣ ꯐꯝꯖꯤꯜꯂ ꯁꯨꯝ ꯂꯩꯁꯤ ꯀꯩꯅꯣ ꯆꯠꯈ꯭ꯔꯤ ꯀꯩꯗꯧꯔꯒꯦ ꯁꯨꯃꯥꯡꯗ ꯂꯩꯔꯝꯈꯤꯅꯤ ꯑꯝꯇ ꯆꯠꯂꯣ ꯇꯥꯆꯣ ꯊꯕꯥ ꯅꯪꯁꯤꯗꯤꯕ ꯅꯪꯒꯤ ꯊꯃꯣꯏ ꯄꯥꯜꯂꯅꯨꯕ ꯆꯠꯂꯣꯕ ꯑꯝꯇ ꯌꯥꯔꯤ ꯀꯩꯗꯧꯒꯦ ꯉꯁꯥꯏꯅ ꯃꯌꯨꯝ ꯌꯧꯔꯝꯂꯅꯤ ꯑꯁ ꯇꯥꯆꯣ ꯁꯣꯝꯗꯁꯨ ꯂꯩ ꯃꯗꯨ ꯃꯆꯤꯟꯒ ꯇꯨꯝꯊꯣꯛꯂꯒ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯆꯠꯂꯤ ꯏꯪꯒꯤꯠ ꯄꯤꯔ ꯐꯥꯎ ꯈꯪꯗꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤꯅꯣꯕ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯕ꯭ꯔꯣ ꯍꯦꯛ ꯆꯥꯛꯏꯗ ꯁꯩꯇ ꯑꯁꯨꯛ ꯌꯥꯝ ꯄꯪꯕ ꯅꯨꯄꯥꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯁꯦ ꯅꯨꯡꯁꯤꯕꯤꯗ꯭ꯔ ꯃꯥꯜꯂꯦꯗ ꯃꯥꯅꯗꯤ ꯑꯩꯅ ꯈꯟꯖꯕ ꯑꯣꯏꯔ ꯃꯥꯜꯂꯦꯕ ꯊꯣꯛꯅ ꯆꯥꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯀ꯭ꯔꯣꯡ ꯍꯦꯛ ꯆꯪꯂꯒ ꯃꯁꯝ ꯐꯣꯏꯗꯣꯏꯅꯤ ꯌꯦꯡꯉꯨꯀꯣ ꯃꯆꯟ ꯊꯕꯥꯅ ꯍꯥꯏꯃꯟꯕꯗꯨꯗ ꯋꯥꯡꯂꯦꯟꯕꯁꯨ ꯊꯣꯛꯂꯛꯏ ꯂꯩꯃꯒꯤ ꯇꯨꯡꯏꯜꯂꯤ ꯀꯩꯗꯧꯔꯦ ꯁ꯭ꯋꯥꯏꯗ ꯂꯦꯞ ꯂꯩꯔꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯁꯤꯁ ꯂꯥꯎ ꯌꯥꯅꯤ ꯑꯩꯁꯨ ꯃꯤꯅꯤ ꯏꯊꯟ ꯆꯠꯄ ꯍꯩ ꯋꯥꯁꯨ ꯉꯥꯡꯅꯨ ꯂꯩꯃ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅꯤꯅꯅꯦ ꯑꯃꯝꯕꯒꯁꯦ ꯀꯩꯝ ꯀꯤꯕꯤꯗꯦ ꯍꯥꯏꯕ ꯐꯔꯦꯁꯦ ꯀꯤꯗ꯭ꯔꯁꯨ ꯊꯤꯟꯕꯤꯔꯝꯃꯒꯦ ꯀꯩꯗꯧ ꯊꯣꯛꯂꯛꯏꯅꯣ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩ ꯌꯥꯗ꯭ꯔꯣ ꯅꯪ ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯩꯍꯧ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯡꯂꯦꯝꯕ ꯒꯝ ꯒꯝ ꯆꯠꯂꯤ ꯂꯩꯃꯁꯨ ꯃꯇꯨꯡꯗ ꯇꯥꯆꯣ ꯅꯪꯁꯨ ꯉꯥꯎꯏꯀꯣ ꯑꯩꯕꯨ ꯉꯥꯎꯋꯦꯕ ꯍꯣꯏ ꯉꯥꯎꯏ ꯊꯃꯣꯏꯁꯨ ꯌꯥꯝ ꯀꯜꯂꯤ ꯑꯩ ꯏꯁꯥ ꯈꯪꯗꯅ ꯅꯪꯅ ꯉꯥꯎꯍꯜꯂꯕ ꯑꯣꯏꯔꯦ ꯇꯥꯆꯣ ꯅꯪꯅ ꯏꯊꯧ ꯁꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯏꯟꯊꯣꯛꯂꯤꯁꯤ ꯀꯩꯒꯤꯅꯣꯕ ꯑꯗꯨꯅ ꯑꯃꯨꯛ ꯀꯩ ꯈꯜꯂ ꯍꯥꯏꯔꯤꯕ ꯀꯔꯤ ꯌꯥꯝ ꯇꯧꯅꯨ ꯇꯥꯆꯣ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯦ ꯂꯩꯀꯥꯏꯅ ꯂꯣꯏ ꯈꯪꯂꯕꯅꯤ ꯑꯩꯕꯨꯁꯨ ꯇꯧ ꯉꯝꯃꯤ ꯇꯥꯔꯕꯅꯤ ꯂꯩꯀꯥꯏꯅ ꯍꯥꯏꯕꯕꯨ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯠ ꯀꯩꯁꯨ ꯈꯜꯂꯨ ꯃꯃꯥꯟꯅꯕꯤꯒꯤ ꯃꯕꯨꯡ ꯀꯣꯏ ꯍꯥꯏꯗꯅ ꯑꯩꯁꯦ ꯁꯔꯥ ꯆꯜꯂꯕꯅꯤ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯕꯅꯦꯕ ꯃꯣꯏꯅ ꯈꯪꯅ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏꯅꯗꯤ ꯀꯣꯏꯅꯕꯁꯨ ꯅꯠꯇꯅ ꯀꯩꯕ ꯇꯥꯆꯣ ꯀꯣꯏꯅꯕ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯀꯔꯤ ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯝ ꯋꯥꯔꯤꯕꯨꯕ ꯇꯥꯆꯣ ꯅꯪꯒꯤ ꯋꯥꯁꯤ ꯃꯔꯧ ꯂꯩ ꯍꯟꯗꯛꯇꯤ ꯋꯥ ꯉꯥꯡꯕꯗ ꯀꯣꯁꯤ ꯌꯥꯝ ꯊꯥꯡ ꯇꯥꯆꯣ ꯅꯪꯁꯤ ꯀꯩꯅꯣꯝ ꯇꯧꯔꯤꯕꯨ ꯂꯥꯡꯅꯨ ꯇꯨꯃꯤꯟꯅ ꯆꯠꯂꯨ ꯀꯩꯒꯤ ꯇꯨꯃꯤꯟ ꯆꯠꯇꯣꯏꯕ ꯅꯔꯣꯟ ꯆꯨꯝ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ ꯇꯥꯆꯣ ꯂꯩꯃ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯇꯥꯆꯧꯅ ꯈꯪꯗ꯭ꯔꯗꯤ ꯀꯅꯥ ꯂꯥꯛꯑ ꯈꯪꯗꯣꯏꯕ ꯅꯪꯒꯤ ꯄꯥꯎ ꯑꯃ ꯇꯥꯏꯅ ꯑꯩꯒꯤꯗꯤ ꯀꯔꯤ ꯄꯥꯎ ꯊꯕꯥꯅ ꯑꯩꯉꯣꯟꯗ ꯇꯝ ꯄꯥꯎ ꯑꯃ ꯀꯔꯤ ꯄꯥꯎ ꯑꯩꯗꯤ ꯈꯪꯗꯦ ꯐꯩꯔꯦꯜꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤꯔꯣ ꯇꯥꯆꯧꯅ ꯁꯥꯎꯔꯤꯁꯦ ꯑꯩꯕꯨ ꯁꯥꯎꯈꯤꯕ꯭ꯔꯅꯦ ꯇꯥꯆꯣ ꯅꯪꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯉꯁꯤꯗꯤ ꯑꯥꯊ꯭ꯔ ꯌꯥꯝ ꯂꯩꯕꯒꯨꯝ ꯇꯧꯏ ꯂꯩꯃ ꯅꯪ ꯑꯩꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯈꯦꯠꯅꯕꯒꯤ ꯈꯦꯠꯅꯕ ꯉꯥꯛꯇ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯂꯩꯃ ꯇꯥꯆꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯋꯥꯈꯜ ꯁꯣꯟꯊꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯩꯔꯦꯜꯗꯤ ꯃꯇꯤꯛ ꯆꯥꯕꯅꯤ ꯃꯥꯒꯤ ꯑꯋꯥꯠꯄ ꯖꯒꯥ ꯑꯃꯠꯇ ꯂꯩꯇꯦ ꯐꯩꯔꯦꯜꯒ ꯇꯥꯆꯧꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ ꯐꯩꯔꯦꯜꯅ ꯃꯇꯤꯛ ꯐꯅ ꯆꯥꯗꯨꯅꯁꯨ ꯃꯥꯗꯤ ꯊꯔꯣꯏ ꯑꯍꯥꯝꯕꯅꯤ ꯑꯗꯨꯒ ꯇꯥꯆꯧꯅ ꯃꯅꯤꯅꯤ ꯂꯩꯃ ꯄꯨꯟꯁꯤ ꯈꯣꯡꯆꯠꯂꯨꯕꯅꯤ ꯅꯨꯡꯁꯤꯕꯅ ꯈꯛ ꯃꯦꯟꯕ ꯌꯥꯗꯕ ꯃꯇꯥꯡ ꯂꯥꯛꯀꯅꯤ ꯇꯥꯆꯣ ꯅꯪꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯤ ꯑꯩꯒꯤ ꯃꯔꯝꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯌꯥꯎꯔꯒꯦ ꯂꯩꯃ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕ ꯅꯠꯇꯦꯗ ꯃꯔꯦꯛ ꯃꯍꯥꯎ ꯌꯥꯎꯕ ꯄꯨꯟꯁꯤꯁꯨ ꯅꯠꯇꯦ ꯅꯪꯕꯨꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯄꯥꯝꯃꯤ ꯇꯥꯆꯧꯅ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯔꯤꯕ ꯑꯁꯤꯒꯨꯝ ꯑꯩꯅꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯃꯣꯏꯁꯤꯔ ꯂꯩꯃ ꯆꯪꯉꯣ ꯌꯨꯝ ꯌꯧꯔꯦ ꯂꯩꯃꯗꯨ ꯍꯣꯏ ꯃꯩ ꯍꯥꯏꯗꯦ ꯊꯣꯡꯒꯥꯜ ꯃꯆꯤꯟ ꯑꯗꯨꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩ ꯃꯕꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯨꯏ ꯑꯃꯨꯛ ꯍꯟꯅ ꯇꯞꯅ ꯍꯥꯏꯔꯦ ꯅꯨꯄꯥ ꯃꯥꯅꯁꯨ ꯂꯩꯃ ꯌꯨꯝ ꯌꯧꯔꯦ ꯌꯧꯁꯁꯅꯨ ꯆꯪꯉꯨ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯒꯅꯨ ꯂꯩꯈꯤꯅꯤ ꯑꯩ ꯑꯗꯨꯝ ꯂꯩꯈꯤꯅꯤ ꯂꯩꯃ ꯅꯪ ꯀꯩꯗꯧꯔꯦ ꯑꯁꯨꯛ ꯌꯥꯝ ꯂꯩꯇꯥꯗꯕ ꯑꯁꯨꯛ ꯌꯥꯝ ꯆꯥꯛꯍꯟꯕ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯄ ꯁꯤꯕꯨ ꯀꯩꯅꯣꯕ ꯏꯃꯥ ꯍꯣꯏꯅ ꯉꯥꯏꯔꯝꯂꯅꯤ ꯅꯪ ꯆꯪꯈ꯭ꯔꯣ ꯂꯩꯃ ꯑꯩ ꯌꯨꯝ ꯌꯧꯔꯦ ꯇꯥꯆꯧꯍꯟꯕꯤꯈ꯭ꯔꯣ ꯅꯤꯡꯉꯥꯏ ꯇꯧꯅꯨ ꯂꯩꯃ ꯊꯦꯝꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯅ ꯀꯅꯥꯗ ꯅꯤꯡꯉꯥꯏ ꯇꯧꯗꯣꯏꯕ ꯅꯨꯃꯤꯗꯥꯡꯅꯤ ꯃꯤ ꯅꯨꯡꯔꯒ ꯐꯖꯗꯦ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯇꯥꯆꯧꯍꯟꯈ꯭ꯔꯣ ꯍꯥꯏꯔꯤꯗꯅ ꯂꯩꯃ ꯑꯉꯥꯡꯒꯨꯝ ꯇꯧꯒꯅꯨꯕ ꯈꯔ ꯍꯥꯏꯕꯗ ꯚꯥꯞ ꯇꯥꯅꯁꯤ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯥꯔꯧꯕꯁꯨ ꯐꯥꯎꯔꯛꯀꯗꯧꯔꯦ ꯂꯩꯃ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯦ
ꯑꯩ ꯅꯨꯄꯤꯅꯤ ꯑꯩꯁꯨ ꯏꯀꯥꯏꯕ ꯃꯁꯛ ꯈꯪꯉꯤ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯥꯆꯧꯗ ꯌꯦꯠꯂꯔꯣꯏ ꯂꯩꯃ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯔꯦ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗꯤ ꯅꯨꯄꯥꯁꯤꯗ ꯋꯥꯔꯧꯅ ꯌꯦꯡꯂꯝꯂꯒ ꯂꯩꯃꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯧꯅꯥ ꯐꯅ ꯈꯥꯝꯂꯨꯕꯁꯨ ꯉꯝꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯁꯨ ꯈꯪꯖꯗ ꯋꯥꯡꯂꯦꯝꯕ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯁꯣꯟꯊꯗꯨꯅ ꯂꯩꯍꯧꯕꯅꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯅ ꯂꯩꯃꯗꯨ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛ ꯑꯗꯨꯒ ꯉꯦꯛ ꯍꯦꯛꯇ ꯐꯝꯊꯩ ꯁꯈꯤ ꯑꯃꯗꯤ ꯂꯨꯈꯣꯏ ꯏꯉꯛ ꯉꯛꯅ ꯃꯆꯥꯅꯨꯄꯤꯁꯤꯗ ꯌꯦꯡꯂꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯨꯗ꯭ꯔꯕꯁꯨ ꯃꯤꯠꯀꯤ ꯄꯤꯔꯤ ꯇꯥꯔꯛꯂꯤ ꯂꯩꯃꯗꯨ ꯀꯞꯅꯤꯡꯕ ꯈꯪꯖꯤꯜꯂꯤ ꯃꯆꯥꯅ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯄꯁꯤꯗ ꯁꯈꯤꯗꯨ ꯅꯨꯡꯉꯥꯏꯇꯅ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯀꯔꯤꯒꯤ ꯀꯞꯂꯤꯕ ꯏꯃꯥ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯏꯃꯥ ꯑꯩ ꯀꯅꯥꯗꯁꯨ ꯂꯨꯍꯣꯡꯂꯣꯏ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ ꯂꯩꯃꯗꯨ ꯌꯥꯝ ꯇꯥꯍana ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯂꯨꯈꯣꯏꯅ ꯍꯪꯉꯤ ꯁꯈꯤꯗ ꯀꯔꯤꯅꯣ ꯃꯥꯅ ꯂꯨꯍꯣꯡꯕ ꯀꯥꯏꯅ ꯄꯜꯂꯤꯕꯁꯤꯅ ꯃꯈꯣꯏ ꯃꯄꯥ ꯑꯩꯗꯤ ꯉꯍꯥꯟꯅ ꯍꯥꯏꯖꯕꯗꯨ ꯐꯥꯏꯔꯦꯜꯗꯣ ꯏꯕꯦꯝꯕꯅ ꯀꯌꯥ ꯄꯥꯝꯕ ꯑꯣꯏꯗꯦ ꯍꯥꯏꯗꯅ ꯑꯩ ꯃꯗꯨꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯑꯀꯥꯏꯕ ꯀꯔꯤ ꯂꯩꯇꯦꯅꯦ ꯃꯥꯡꯅ ꯄꯥꯝꯗꯦ ꯍꯥꯏꯔꯕꯗꯤ ꯊꯣꯛ ꯍꯦꯛꯇ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯏꯆꯥꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯦꯗꯅ ꯀꯔꯤꯅꯣ ꯃꯃꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯤꯕꯗꯤ ꯇꯥꯏꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯐꯥꯏꯔꯦꯜꯒꯤ ꯋꯥꯔꯤ ꯍꯧꯔꯛꯄꯁꯦ ꯃꯈꯣꯏ ꯃꯄꯥꯅ ꯍꯧꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯐꯥꯏꯔꯦꯜꯒꯤ ꯃꯄꯥꯅ ꯑꯗꯨꯛ ꯍꯥꯏꯔꯛꯏ ꯍꯥꯏꯗꯅ ꯇꯝꯕꯅꯤ ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯀꯥꯏꯌꯦ ꯌꯥꯝꯅ ꯀꯥꯏ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯏꯕꯦꯝꯃꯒꯤ ꯃꯃꯥꯡꯗ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯏꯍꯦ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯉꯥꯡꯅꯕꯒ ꯉꯝꯕ ꯅꯠꯇꯦꯅꯦ ꯇꯧꯔꯤꯁꯦ ꯃꯈꯣꯏ ꯃꯄꯥ ꯇꯨꯃꯤꯟꯅ ꯂꯩꯕꯤ ꯅꯅꯥꯏ ꯅꯨꯕꯤꯅꯦ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨ ꯇꯥꯁ ꯏꯃꯨꯡ ꯑꯁꯤꯗꯅꯦ ꯑꯇꯣꯞꯄ ꯅꯨꯄꯥꯒꯤ ꯋꯥꯔꯤ ꯄꯨꯁꯤꯜꯂꯛꯀ ꯅꯁꯥꯅ ꯈꯟꯖꯕ ꯅꯨꯄꯥ ꯂꯩꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯨꯄꯥꯗꯨꯗ ꯍꯦꯛ ꯍꯣꯡꯕꯤꯅꯤꯗꯅ ꯑꯁꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯇꯩ ꯀꯅꯥ ꯅꯠꯇꯤꯌꯦ ꯋꯥꯡꯂꯦꯝꯕꯅꯤ ꯏ ꯑꯁꯦꯡꯕ꯭ꯔꯅꯦ ꯃꯃꯥ ꯍꯣ ꯑꯁꯦꯡꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯋꯥꯔꯤꯒ ꯌꯧꯔꯦꯗ ꯃꯁꯥꯅꯕꯨ ꯄꯥꯝꯖꯔꯕꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅ ꯏꯕꯨꯡ ꯋꯥꯡꯂꯦꯝꯕꯗꯤꯅꯦ ꯌꯥꯝꯅ ꯐꯩ ꯀꯩꯅꯣ ꯍꯣꯠꯅꯕꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯃꯤꯒꯤ ꯃꯤꯈꯥꯁꯨ ꯄꯣꯜꯂꯨꯗꯦ ꯍꯩ ꯃꯃꯥ ꯅꯆꯥꯗꯣ ꯑꯃꯨꯛꯇ ꯇꯝꯂꯨꯁꯨ ꯃꯥꯅ ꯀꯞꯂꯤꯗꯣ ꯅꯄꯥꯅ ꯌꯥꯏ ꯍꯥꯏꯗꯅ ꯈꯔ ꯇꯝꯃꯨ ꯑꯣ ꯆꯥꯛꯇꯣ ꯆꯥꯕꯤꯔꯣ ꯂꯣꯏꯅ ꯏꯪꯈ꯭ꯔꯅꯤ ꯑꯩ ꯅꯆꯥꯅꯨꯄꯤ ꯀꯧꯔꯨꯒꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯑꯌꯨꯛꯀꯤ ꯆꯔꯥ ꯆꯥꯔꯕ ꯃꯇꯨꯡ ꯊꯕꯛ ꯆꯠꯅꯅꯕꯒꯤꯗꯃꯛ ꯋꯥꯡꯂꯦꯝꯕ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯂꯦ ꯃꯆꯟ ꯊꯕꯥꯅ ꯃꯕꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯕꯤꯔꯤ ꯗꯆꯣ ꯍꯩ ꯈꯔ ꯄꯥꯏꯈꯣ ꯍꯩꯗꯤ ꯀꯩꯗꯧꯗꯣꯏꯕ ꯑꯦ ꯍꯩꯕꯨ ꯀꯩꯗꯧꯅꯒꯦ ꯍꯩꯁꯦ ꯅꯪꯒꯤꯗꯨꯝ ꯑꯣꯏꯅ ꯊꯝꯖꯔꯣ ꯑꯩꯗꯤ ꯀꯌꯥ ꯆꯥꯅꯤꯡꯗꯦ ꯍꯣꯔꯦꯟ ꯋꯥꯏꯔꯁꯨ ꯍꯩꯁꯦ ꯆꯥꯔꯒꯅꯦ ꯃꯤꯠ ꯁꯤꯡꯗꯣꯏꯅꯤ ꯍꯣ ꯈꯔ ꯍꯦꯛꯅꯦ ꯍꯥꯞꯆꯤꯜꯂꯨ ꯈꯥꯎꯗꯨꯗ ꯑꯗꯣ ꯇꯥꯆꯣ ꯍꯣꯔꯦꯟꯗꯤ ꯁꯅꯥ ꯂꯤꯀꯣꯟ ꯁꯥꯟꯅꯅꯤ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯆꯠꯁꯤꯀꯣ ꯇꯥꯆꯣ ꯉꯁꯤꯗꯤ ꯈꯔ ꯈꯨꯌꯧꯅꯗꯧ ꯃꯥꯜꯂꯤ ꯃꯊꯪꯒꯤꯗ ꯑꯣꯏꯅ ꯆꯠꯂꯁꯤꯗ ꯑꯁ ꯍꯟꯗꯛꯇꯤ ꯌꯥꯝ ꯅꯛꯏ ꯍꯥꯏꯕ ꯑꯅꯛꯄ ꯃꯐꯝꯗꯅꯤ ꯏꯆꯦ ꯊꯥꯒꯣꯏ ꯍꯣꯏꯗꯅꯦꯕ ꯑꯗꯨꯕꯨ ꯃꯊꯪꯗ ꯑꯣꯏꯅ ꯆꯠꯁꯤ ꯀꯩꯗꯧꯏ ꯊꯕꯥ ꯌꯥꯔꯣꯏ ꯀꯩꯁꯨ ꯏꯆꯦ ꯂꯩꯃꯅꯁꯨ ꯆꯠꯁꯤ ꯀꯟꯅ ꯍꯥꯏ ꯃꯁꯤ ꯉꯥꯡꯁꯤꯗꯤꯕ ꯑꯩ ꯊꯕꯛ ꯂꯩ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯅꯪꯕꯨ ꯐꯠꯇ ꯇꯧꯅꯤ ꯇꯥꯆꯣ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯑꯣꯍꯣ ꯐꯔꯁꯤ ꯉꯥꯏꯍꯥꯛ ꯍꯦꯛ ꯌꯥꯎꯔꯨꯔꯁꯤ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯌꯥꯝ ꯐꯕꯅꯦꯕ ꯑꯩ ꯆꯠꯂꯨꯈꯤ ꯐꯖꯅ ꯂꯩꯔꯝ ꯈꯨꯜ ꯂꯥꯟꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯇꯥꯆꯣ ꯃꯕꯨꯡ ꯋꯥꯡꯂꯦꯝꯕꯗꯨ ꯆꯠꯈ꯭ꯔꯦ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ꯭ꯔꯥ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯂꯩꯃꯁꯨ ꯂꯥꯛꯂꯝꯃꯤ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯊꯕꯥ ꯅꯣꯏ ꯇꯥꯆꯧꯅ ꯌꯥꯔꯕ꯭ꯔꯣ ꯑꯦ ꯆꯤꯂꯩꯃ ꯅꯪꯗꯤ ꯌꯥꯝ ꯇꯥꯟ ꯆꯥꯅ ꯂꯥꯛꯏꯅ ꯑꯩꯈꯣꯏ ꯇꯥꯆꯧ ꯆꯠꯈꯤꯗ ꯉꯥꯏꯔꯤ ꯃꯇꯝ ꯈꯪꯉꯤ ꯏꯕꯦꯝꯃ ꯅꯣꯏ ꯇꯥꯆꯧ ꯆꯠꯂꯝꯃꯅꯤ ꯈꯪꯗꯅ ꯑꯩꯁꯨ ꯂꯥꯛꯂꯤꯅꯤ ꯑꯗꯣ ꯏꯆꯦꯅꯗꯤ ꯇꯥꯆꯧꯗ ꯀꯔꯤꯝ ꯍꯥꯏꯈꯤꯗꯕ꯭ꯔꯣ ꯍꯥꯏꯒꯦ ꯈꯟꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯝ ꯄꯤꯕꯤꯗꯦꯗ ꯃꯥꯒꯤ ꯃꯇꯧꯗꯨꯗꯅꯦ ꯑꯩ ꯍꯥꯏ ꯉꯝꯗ꯭ꯔꯕ ꯑꯗꯨꯕꯨꯗꯤ ꯏꯆꯦ ꯑꯩꯁꯨ ꯉꯔꯥꯡꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯉꯁꯤ ꯈꯛꯇꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨꯅꯦ ꯌꯥꯝ ꯇꯟꯅ ꯑꯗꯣ ꯊꯕꯥ ꯌꯥꯕꯨ ꯌꯥꯔꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯍꯥꯟꯕꯗ ꯌꯥꯔꯝꯗꯤꯌꯦ ꯑꯩꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯗꯩ ꯌꯥꯔꯦ
ꯈꯪꯗꯦꯅꯦ ꯊꯕ ꯅꯣꯏ ꯇꯥꯆꯧꯁꯦ ꯌꯥꯝ ꯍꯣꯡꯉꯤ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯉꯔꯥꯡꯁꯨ ꯀꯔꯤꯅꯣ ꯆꯣꯏꯔꯣꯟ ꯌꯥꯝꯅ ꯂꯣꯜꯂꯦ ꯑꯦ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯀꯃꯥꯏꯅ ꯆꯣꯏꯔꯣꯟ ꯂꯣꯜꯂꯤꯕ ꯑꯗꯨꯁꯨ ꯏꯆꯦꯒꯤ ꯃꯥꯡꯗ ꯑꯩꯕꯨ ꯏꯟꯊꯣꯛꯄꯒꯤ ꯋꯥꯉꯥꯡ ꯑꯃ ꯉꯥꯡꯉꯤ ꯑꯩꯕꯨ ꯀꯩꯁꯨ ꯈꯟꯕꯤꯗ ꯃꯥꯜꯂꯦꯗ ꯂꯩꯃꯅ ꯌꯥꯝ ꯂꯨꯝꯊꯅ ꯍꯥꯏꯔꯛꯄꯁꯤꯗ ꯊꯕꯥꯁꯨ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯃꯤ ꯏꯆꯦ ꯇꯥꯆꯧꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯂꯥꯞꯅꯔꯁꯨ ꯌꯥꯔꯦ ꯈꯜꯂ ꯃꯥꯜꯂꯦ ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯃꯔꯧ ꯌꯥꯝ ꯂꯩꯍꯜꯂꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯀꯣꯠꯁꯤ ꯀꯣꯠꯂꯤ ꯏꯆꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯆꯤꯟꯗ ꯁꯨꯝ ꯄꯪꯍꯥꯏ ꯍꯥꯏꯕ ꯑꯣꯏꯔꯤꯅꯤꯗ ꯑꯩꯈꯣꯏ ꯇꯥꯆꯧꯅꯁꯨ ꯏꯆꯦꯕꯨ ꯌꯥꯝ ꯈꯟꯖꯕꯅꯤ ꯊꯕꯥ ꯃꯃꯩꯗ ꯑꯩꯇꯅ ꯈꯟꯖꯕ ꯇꯥꯍꯧꯔꯗ꯭ꯔꯥ ꯈꯪꯗꯦꯗ ꯏꯆꯦꯅ ꯀꯩꯒꯤ ꯋꯥꯔꯤꯅꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧ ꯌꯥꯕ꯭ꯔꯅꯦ ꯑꯩ ꯂꯩꯁꯤꯗꯤ ꯑꯩ ꯇꯧꯒꯦꯁꯤ ꯀꯩꯝꯇ ꯍꯦꯛ ꯈꯜꯂꯨ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯍꯣꯔꯦꯟꯒꯤ ꯃꯀꯦ ꯁꯦꯝꯕ ꯍꯧꯔꯁꯤ ꯉꯥꯏꯈꯣ ꯃꯀꯦ ꯁꯦꯝꯕ ꯂꯥꯏꯔꯤ ꯆꯥꯎꯔꯦꯜꯅ ꯎꯅꯁꯤ ꯍꯥꯏꯔꯛꯄꯅꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯆꯦꯜꯂꯛꯄꯅꯤ ꯀꯥꯏꯗ ꯊꯦꯡꯅꯁꯤ ꯍꯥꯏꯔꯛꯀꯦ ꯀꯗꯥꯏꯗ ꯑꯣꯏꯅꯤ ꯍꯥꯏꯒꯦ ꯂꯩꯍꯥꯎ ꯃꯈꯣꯡꯗ ꯅꯠꯇꯅ ꯑꯗꯨꯗꯤ ꯏꯆꯦꯒ ꯆꯧꯁꯤꯀꯣ ꯆꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯏꯅꯥꯎꯒꯤꯕꯣ ꯏꯆꯦ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯕꯅꯤ ꯆꯥꯁꯤ ꯂꯥꯛꯑꯣ ꯅꯨꯄꯤ ꯑꯅꯤꯗꯣ ꯅꯨꯡꯁꯤꯅ ꯂꯣꯏꯅꯖꯩ ꯅꯛꯅꯕ ꯃꯔꯤ ꯑꯣꯏꯗ꯭ꯔꯕꯁꯨ ꯅꯛꯅ ꯁꯨꯝ ꯂꯣꯏꯅꯔꯕꯅꯤꯅ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯑꯃꯒꯨꯝꯅ ꯂꯣꯏꯅꯩ ꯌꯥꯝꯅꯁꯨ ꯆꯥꯟꯅꯖꯩ ꯌꯥꯝꯅꯁꯨ ꯆꯨꯁꯤꯟꯅꯩ ꯊꯕꯥꯗꯒꯤ ꯂꯩꯃꯅ ꯆꯍꯤ ꯈꯔ ꯍꯟꯕ ꯃꯔꯝꯅ ꯃꯕꯨꯡꯅ ꯊꯕꯥ ꯆꯠꯈ꯭ꯔꯕꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯃꯅ ꯊꯕꯥꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯅꯁꯨ ꯍꯦꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯛꯅꯕ ꯃꯔꯤ ꯑꯃ ꯁꯦꯝꯈꯤꯕꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯅ ꯊꯕꯥꯕꯨ ꯄꯨꯔꯒ ꯂꯩꯍꯥꯎ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯆꯥꯎꯔꯦꯜꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯈꯨꯜ ꯂꯥꯟꯅ ꯂꯩꯅꯕ ꯃꯔꯝꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯇꯣꯏꯅ ꯎꯅꯔꯝꯗꯦ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛꯀꯨꯝꯕꯗꯤ ꯎꯅꯔꯝꯒꯅꯤ ꯁꯥꯕꯤ ꯁꯥꯅꯧꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗ ꯑꯌꯦꯠꯄ ꯑꯣꯏꯈꯤꯗ꯭ꯔꯥ ꯈꯟꯅ ꯃꯆꯦ ꯂꯩꯃꯗꯨ ꯅꯥꯀꯟꯗ ꯆꯠꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯕꯥꯅ ꯏꯅꯛ ꯅꯛꯅ ꯂꯩꯃꯤꯟꯅꯗꯨꯅ ꯂꯩꯔꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯤꯕ ꯍꯥꯏꯗꯨꯅꯤ ꯃꯤꯀꯨꯞ ꯈꯔꯗꯤ ꯋꯥꯔꯤꯒ ꯁꯥꯟꯅꯕ ꯅꯠꯇꯦ ꯇꯨꯃꯤꯟꯅ ꯍꯦꯛ ꯂꯩꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯂꯣꯏꯁꯤꯟꯈꯤꯕꯗꯤ ꯍꯦꯛ ꯄꯥꯝꯃꯨꯏꯗꯣ ꯆꯥꯎꯔꯦꯜꯅ ꯋꯥꯔꯤ ꯍꯧꯏ ꯅꯪꯕꯨ ꯍꯣꯔꯦꯟ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯂꯥꯛꯀꯗ꯭ꯔꯣ ꯆꯠꯀꯅꯤ ꯇꯥꯆꯧꯅ ꯌꯥꯕ꯭ꯔꯅꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯄ ꯇꯥꯔꯦꯗꯅ ꯂꯥꯛꯀꯅꯨ ꯀꯔꯤꯒꯤ ꯑꯩꯕꯨ ꯂꯥꯛꯍꯟꯅꯤꯡꯗꯕ꯭ꯔꯣ ꯂꯝ ꯌꯥꯝ ꯂꯥꯞꯄꯤꯁꯤꯗꯤ ꯍꯟꯕꯗ ꯊꯦꯡꯒꯅꯤ ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯋꯥꯔꯤꯕ꯭ꯔꯥ ꯊꯕꯥ ꯅꯪꯒꯤꯗꯃꯛ ꯈꯟꯗꯨꯅ ꯍꯥꯏꯖꯕꯅꯤꯗ ꯑꯗꯣ ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯛꯄ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯄꯥꯝꯃꯤ ꯍꯥꯏꯔꯕꯗꯤ ꯅꯪ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯥ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯔꯣꯏꯗ ꯃꯤꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯂꯥꯛꯎ ꯍꯥꯏꯅ ꯀꯧꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯇꯥ ꯆꯥꯎꯔꯦꯜꯅ ꯑꯩꯕꯨ ꯊꯃꯣꯏ ꯀꯟꯕꯤ ꯇꯥꯍꯟꯒꯗꯧꯔꯦ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤ ꯅꯪꯕꯨ ꯀꯔꯤꯒꯤ ꯂꯥꯛꯍꯟꯅꯤꯡꯉꯣꯏ ꯑꯗꯨꯕꯨ ꯅꯪꯒꯤꯗꯃꯛ ꯋꯥꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯂꯥꯛꯀꯅꯨ ꯊꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯝꯍꯦꯟꯕꯅꯤ ꯑꯅꯝ ꯀꯟꯗꯨꯅ ꯂꯥꯛꯂꯕꯗꯤ ꯑꯩꯕꯨ ꯆꯩꯔꯥꯛ ꯄꯤꯒꯗ꯭ꯔꯥ ꯅꯕꯦꯝꯕ ꯑꯩꯒꯤ ꯋꯥ ꯉꯥꯛꯇ꯭ꯔꯕꯗꯤ ꯌꯥꯝ ꯆꯥꯎꯕ ꯆꯩꯔꯥꯛ ꯂꯩ ꯅꯪꯕꯨ ꯎꯅꯤ ꯍꯥꯏꯔꯗꯤ ꯆꯩꯔꯥꯛꯇ ꯀꯤꯕ ꯂꯩꯇꯦꯗ ꯑꯩ ꯀꯅꯥꯁꯨ ꯀꯤꯗꯦ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯇꯥ ꯆꯥꯎꯔꯦꯜꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯣꯛꯄꯅꯤ ꯑꯩꯕꯨ ꯀꯌꯥꯝ ꯈꯟꯕꯤ ꯌꯦꯡꯕꯅꯤꯗ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯈꯪꯕꯒꯤ ꯑꯩꯁꯨ ꯊꯧꯅꯥ ꯂꯩꯕ ꯁꯥꯕꯅꯤꯗ ꯏꯁ ꯃꯆꯤꯟ ꯊꯤꯔꯤꯁꯤ ꯈꯪꯁꯨ ꯈꯪꯗꯅ ꯅꯪꯗꯤ ꯑꯋꯣꯏ ꯇꯥꯅ ꯍꯥꯏꯗꯨꯕꯨ ꯑꯗꯣ ꯅꯪ ꯀꯅꯥꯒ ꯂꯥꯛꯀꯅꯤ ꯇꯥꯆꯧꯒ ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯥꯛꯇꯣꯏꯕ ꯏꯆꯦ ꯂꯩꯃ ꯂꯩꯁꯤꯗꯤ ꯏꯆꯦꯒ ꯑꯩꯒ ꯈꯛ ꯑꯃꯝꯕꯗꯨꯗ ꯆꯠꯄ ꯌꯥꯕ꯭ꯔꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯄꯤꯔꯒꯦ ꯂꯥꯛꯑꯣ ꯇꯥꯆꯧꯒꯤ ꯂꯤꯆꯩ ꯆꯥꯖꯁꯅꯤ ꯊꯕꯥ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯤ ꯑꯩꯗꯤ ꯏꯃꯥꯗ ꯍꯥꯏꯈ꯭ꯔꯦ ꯀꯩꯒꯤ ꯏꯃꯥꯗ ꯈꯛ ꯅꯠꯇꯦ ꯏꯄꯥꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯇꯥ ꯆꯥꯎꯔꯦꯜ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯑꯩ ꯉꯥꯎꯗꯦ ꯊꯕꯥ ꯃꯁꯤꯒꯤ ꯑꯄꯥꯝꯕꯅꯤ ꯏꯃꯥ ꯍꯣꯏꯅ ꯅꯉꯣꯟꯗ ꯉꯥꯡꯕꯤꯕ꯭ꯔꯥ ꯃꯃꯧ ꯃꯁꯛ ꯇꯥꯛꯂꯒ ꯃꯣꯏꯗꯗꯤ ꯀꯩꯒꯤ ꯉꯥꯡꯗꯣꯏꯕ ꯂꯝꯆꯥ ꯃꯆꯥꯕꯨ ꯀꯅꯥꯅ ꯃꯃꯧ ꯑꯣꯏꯅꯤꯡꯒꯅꯤ ꯊꯕꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯟꯈꯤꯅꯨꯕ ꯑꯁꯦꯡꯕꯅꯤ ꯇꯥ ꯆꯥꯎꯔꯦꯜ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯃꯆꯥ ꯍꯥꯏꯗꯣ ꯑꯩꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅꯗꯤ ꯑꯊꯦꯡꯕ ꯄꯤꯗꯦꯅ ꯆꯥꯎꯔꯦꯜꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯊꯕꯥꯗꯨ
ꯈꯪꯍꯧꯗꯅ ꯃꯤꯅꯣꯛ ꯇꯝꯂꯤ꯫ ꯑꯁꯦꯡꯕ ꯑꯩꯕꯨ ꯏꯃꯥꯅ ꯌꯥꯕꯤꯕ꯭ꯔꯥ? ꯏꯃꯥꯅ ꯁꯥꯎꯗꯕ꯭ꯔꯥ? ꯁꯥꯎꯗꯦ꯫ ꯏꯃꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯏꯄꯥꯅꯁꯨ ꯌꯥꯔꯕꯅꯤ ꯊꯕꯥ꯫ ꯗꯥ ꯆꯥꯎꯔꯦꯜꯒꯤ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯌꯥꯝꯅ ꯐꯕ ꯃꯥꯜꯂꯤꯀꯣ? ꯐꯕꯅꯤ, ꯌꯥꯝ ꯐꯕꯅꯤ꯫ ꯅꯪꯒ ꯋꯥꯈꯜꯂꯣꯟ ꯆꯞ ꯃꯥꯟꯅꯕꯅꯤ꯫ ꯑꯗꯣ ꯊꯕꯥ, ꯍꯥꯏꯌꯨ꯫ ꯏꯃꯥꯅ ꯅꯣꯏꯗ ꯆꯠꯀꯦ ꯍꯥꯏꯌꯦ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯅꯪꯕꯨ ꯎꯅꯒꯦ ꯍꯥꯏꯔꯤꯅꯦ꯫ ꯑꯩꯗꯤ ꯇꯥꯆꯧꯗꯁꯨ ꯀꯩꯝ ꯍꯥꯏꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯇꯥꯆꯧꯅꯁꯨ ꯈꯪꯗ꯭ꯔꯦ꯫ ꯊꯕꯥ, ꯅꯈꯣꯏ ꯇꯥꯆꯧꯅ ꯌꯥꯗ꯭ꯔꯗꯤ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯈꯨꯗꯛꯇ ꯁꯤꯅꯤ꯫ ꯍꯦ, ꯑꯗꯨ ꯍꯥꯏꯅꯨꯅꯦ꯫ ꯑꯁꯦꯡꯕꯅꯤ ꯗꯥ ꯆꯥꯎꯔꯦꯜ, ꯑꯩ ꯅꯪꯒ ꯂꯥꯞꯅꯕ ꯉꯝꯂꯣꯏ꯫ ꯑꯩꯒꯤꯗꯃꯛꯇ ꯅꯪ ꯇꯥꯆꯧꯕꯨ ꯊꯥꯗꯣꯛꯂꯝꯕ ꯉꯝꯒꯗ꯭ꯔꯣ? ꯑꯩ ꯃꯗꯨꯗꯤ ꯉꯝꯂꯣꯏ꯫ ꯑꯩ ꯇꯥꯆꯧꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩꯒꯤꯗꯤ ꯇꯥꯆꯧꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯇꯥꯆꯧꯅ ꯂꯣꯏꯅ ꯑꯣꯏꯔꯤꯅꯤ꯫ ꯑꯩ ꯇꯥꯆꯧꯕꯨ ꯅꯥꯊꯩꯕꯗꯤ ꯉꯝꯂꯣꯏ꯫ ꯊꯕꯥ, ꯇꯥꯆꯧꯒꯤ ꯊꯃꯣꯏ ꯃꯁꯛꯇꯤ ꯅꯪ ꯑꯩꯅ ꯈꯪꯂꯤꯕꯗꯨꯉꯥꯏ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯈꯜꯂꯤ꯫ ꯋꯥꯔꯤꯁꯦ ꯇꯣꯛꯂꯁꯤ꯫ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯐꯔꯦ, ꯅꯪꯁꯨ ꯍꯟꯈꯤꯅꯕ ꯇꯧꯔꯣ꯫ ꯏꯆꯦ ꯂꯩꯃꯁꯤ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ꯫ ꯍꯣꯏ, ꯆꯠꯂꯨꯈꯤꯒꯦ꯫ ꯎꯅ ꯆꯠꯈꯤꯕ ꯉꯥꯏꯕ ꯌꯥꯗꯕ ꯃꯇꯝꯅꯤ꯫ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯌꯥꯎꯅꯕ ꯍꯥꯏꯗꯅ ꯃꯆꯦ ꯂꯩꯃ ꯊꯕꯥꯕꯨ ꯅꯤꯡꯊꯤꯅ ꯀꯦꯕꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯆꯝꯕ ꯃꯑꯣꯡꯗ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯩ ꯉꯁꯤꯗꯤ ꯊꯕꯥ꯫ ꯂꯝ ꯌꯧꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯗ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯋꯥꯡꯂꯦꯝꯕ ꯃꯥꯗꯤ ꯃꯆꯟꯅ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯄ, ꯃꯆꯟꯅ ꯌꯥꯝꯅ ꯐꯖꯔꯛꯄ ꯎꯔꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯇꯅꯤꯛꯄ ꯐꯥꯎꯔꯛꯂꯤ꯫ ꯃꯤꯄꯥꯏꯕ ꯀꯌꯥꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯁꯤꯜꯂꯤ꯫ ꯂꯤꯀꯣꯟ ꯁꯥꯟꯅꯐꯝ ꯑꯗꯨꯗꯁꯨ ꯊꯕꯥꯒꯤ ꯋꯥꯔꯤꯇ ꯉꯥꯏꯈ꯭ꯔꯦ꯫ ꯊꯕꯥꯒꯤ ꯐꯖꯕꯗ ꯈꯣꯏꯃꯨ ꯈꯛ ꯅꯠꯇꯅ ꯂꯩꯁꯥ ꯀꯌꯥ ꯑꯃꯁꯨ ꯉꯥꯎꯅꯔꯦ, ꯀꯂꯛꯄ ꯐꯥꯎꯅꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯨ ꯀꯥ ꯍꯦꯟꯅ ꯆꯪꯂꯛꯄ ꯃꯔꯝꯅ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯕꯨꯡ ꯋꯥꯡꯂꯦꯝꯕꯅ ꯊꯕꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯆꯥꯎꯔꯦꯜꯁꯨ ꯂꯥꯛꯄ ꯃꯔꯝꯅ ꯊꯕꯥꯗꯨ ꯍꯟꯅꯤꯡꯗ꯭ꯔꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯕꯨꯡꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯊꯕꯥꯗꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯈꯨꯜ ꯂꯥꯟꯅ ꯂꯥꯛꯆꯕ ꯆꯥꯎꯔꯦꯜꯗꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯍꯧꯗ ꯎꯌꯨꯡꯒꯨꯝꯅ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯊꯥꯕꯝ ꯀꯌꯥꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯎꯔꯦꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨ ꯊꯕꯥꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯤ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯔꯝꯅ ꯋꯥꯡꯂꯦꯝꯕꯗꯤ ꯏꯉꯛ ꯉꯛꯅ ꯍꯪꯂꯨꯏ꯫ ꯏꯅꯦ ꯍꯣꯏ, ꯃꯥꯃ ꯍꯣꯏ ꯀꯅꯥ ꯍꯪꯕꯤꯕ ꯑꯣꯏꯔꯕꯅꯣ? ꯆꯥꯎꯔꯦꯜꯒꯤ ꯃꯄꯥꯅ ꯈꯨꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯌꯨꯝ ꯑꯁꯤꯕꯨ ꯏꯕꯦꯝꯃ ꯊꯕꯥ ꯍꯣꯏꯒꯤ ꯅꯠꯇꯕ꯭ꯔꯥ? ꯍꯣꯏ ꯃꯥꯅꯤ ꯃꯥꯃ꯫ ꯀꯔꯤ ꯊꯕꯛꯀꯤ ꯑꯣꯏꯔꯕꯅꯣ? ꯑꯩꯅ ꯊꯕꯥꯒꯤ ꯃꯕꯨꯡꯅꯤ꯫ ꯑꯣ, ꯏꯕꯨꯡꯉꯣ ꯂꯩꯔꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯩꯈꯣꯏꯁꯤ ꯏꯃꯧ ꯊꯕꯥꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯋꯥꯍꯩ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯋꯥꯡꯂꯦꯝꯕ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯑꯍꯜꯁꯤꯡ ꯑꯗꯨꯕꯨ ꯀꯧꯈꯠꯂꯤ꯫ ꯃꯥꯡꯒꯣꯟꯗ ꯐꯤꯗꯥ ꯊꯥꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯂꯩꯔꯨꯗ ꯑꯍꯜꯁꯤꯡ ꯑꯗꯨꯅꯁꯨ ꯏꯐꯣꯡ ꯐꯣꯡꯅ ꯍꯥꯏꯔꯛꯂꯤ ꯊꯕꯥꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ꯫ ꯋꯥꯡꯂꯦꯝꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯁꯤꯒꯦ ꯈꯜꯂꯤ꯫ ꯃꯍꯥꯛ ꯈꯟꯐꯝ ꯈꯪꯗꯦ꯫ ꯎꯄꯥꯏ ꯂꯩꯔꯛꯇꯕꯅ ꯃꯆꯟ ꯊꯕꯥꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯃꯆꯟꯒꯤ ꯋꯥ ꯑꯣꯏꯅ ꯇꯥꯔꯒꯦ ꯈꯜꯂꯤ꯫ ꯑꯍꯜꯁꯤꯡꯅ ꯍꯧꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯪ ꯅꯁꯥꯅ ꯌꯥꯔꯕ꯭ꯔꯥ? ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯍꯥꯏꯅ ꯃꯆꯟ ꯊꯕꯥꯗ ꯍꯪꯂꯝꯃꯤ꯫ ꯊꯕꯥꯁꯨ ꯂꯥꯏꯅ ꯍꯦꯛꯇ ꯈꯨꯝꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯇꯨꯃꯤꯟ ꯃꯪꯗꯨꯅ ꯂꯩ꯫ ꯃꯆꯟꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯕꯨꯡꯅ ꯑꯃꯨꯛꯁꯨ ꯍꯪꯂꯤ꯫ ꯍꯥꯏꯌꯨꯅꯦ ꯊꯕꯥ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯌꯨꯅꯦ꯫ ꯇꯥꯆꯧꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯅꯪꯒ ꯈꯪꯅꯕ꯭ꯔꯥ? ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯕꯥꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯈꯪꯅꯩ꯫ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯁꯤ ꯅꯪꯁꯨ ꯌꯥꯔꯕ꯭ꯔꯥ ꯊꯕꯥ? ꯇꯥꯆꯧ, ꯊꯕꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ꯫ ꯃꯕꯨꯡꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯕ ꯃꯔꯝꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯤ ꯃꯍꯥꯛꯁꯨ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯆꯟꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯥꯖꯟ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕ ꯌꯥꯕꯗꯤ ꯅꯠꯇꯦ꯫ ꯃꯆꯟ ꯊꯕꯥꯒꯁꯨ ꯈꯪꯅꯖꯔꯦ ꯍꯥꯏꯔꯕꯅꯤꯅ ꯂꯨꯍꯣꯡꯕꯁꯤ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯅ ꯋꯥꯡꯂꯦꯝꯕꯅ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯑꯍꯜꯁꯤꯡ ꯑꯗꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯣꯏꯅ ꯍꯟꯈ꯭ꯔꯦ꯫
ichik chikna leiraba matam asida mabungna thabada hairagli. Aidi nahakse pikpikna leiriboi khanbani. Adubu ichandi lesa mapung phaduna leiramli. Tacho, ai lankri. Ai tacho da arot pathamkri. Karigi ichanda landoino. Masidi mahausan. Ichandi landabine. Tacho, nang kaplamra. Kaptida. Karigi kaplune. Tacho, ningoloi bima puksi. Yam to niko tacho. Ibunggi bima. Matamgi khonglei matung ina. Ichan galapnaba. Taradra. Tacho, kapkano. Karigi kaplino. Nang kapkano tacho. Janane. Mapam chana. Nungaina leikrani khalubada. Gasiri tacho gi thamoisi. Yamna pen mapawi. Masini. Ningol mapok haibado. Phana nusinana leirabasu nongmadi lapnakini. Mahaki asingba mayumda chatkhigani. Matamna purakpani kanasu thingluba ngamloi. Mabungna thababu manakta lehaningi. Manakta sum punsi supa thamningi. Machangidamak punsi kathoki khallibani. Adubu karidi upai leiri. Minne hek panglakpada machangi luhongbu numit oiduna leiramli. Hainaba lei. Khwaidagi phajaba numisi luhongba numisini haina. Adumak thoglari. Thabado ngasina khwaidagi hena phajarami. Luhongba sibu yingna wanglemba mahakti mitludagi pirang haitharagli. Makhon thokna kapningba haibadu oirami. Luhongba loiraba matungda chalamdagi mikup asida thabado mabugi mimangda leplari. Asuk nusikraba mabungbu thadoklamgani khallubada thabasu yamna kappi. Tacho, ai chalukige. Ibunggi thaba. Tacho, aigi nakta toina lamuko tacho. Lakani. Ichangi nakta tacho toina lakani ye. Yamnak sari hongkre aiduna. Nachanbu kaukunuko tacho. Adum na haiba hongnabro. Tacho gidi ichan natana kana lerike. Tacho kumamagi ningon chakauba na lakpada. Nachanbu chahi kuringi. Chakaubiyu ko tacho. Kapkanusi. Nakukto loina chikpatar. Tacho nachanni ningon mapoglu bana. Kharina pham takraba. Imana ipana thamiramba yumpham asibu. Thadoktuna ngasidi chalani do tacho. Ibunggi bima. Ana ayet haibadu leitana. Nungai yepana panbo yuko. Nanimna kugi seba ningthina tawruko. Tacho. Thabado chasi haiba yakidre. Mabungda sum konsinduna kaplaga laikre. Thabana okhungna kaplabanina mabungsu khangba ngamde. Makhoyanina adum tawrabanina mayam siloina kapnari. Leimannasu thababu tapna themle. Thaba yarsi mayam loina ngairaga leiri. Kesu khalunusi. Aikhoisu nangi nakta toina dum langniye. Tasogidamaktasu aikhoi mayamam leirisidi. Yarsi matamsi thengkrani lau thoknaba tawrasi. Asumna haujikti mabung machan anido una khangna lapnaba haidu oikiram. Ihang hanglaba yum masida naito moina leiraba mabungdo machan thababu hanjan ningsingduna mathanta awaba kaya ama khanglam. Adobu leimana mahaki awababu themjanbiduna leimana mahakidamak lengdana leiram. Leimagi nusiba sisu asingba nusibani. Asingba nusibagi mamangda mahangna kayam kuina thaiduna chakpa ngamlugani. Akhang kanbi leimani. Mahaki nusibabu khaurangna ngairibi leimani. Matam kaya ngairakle awaba kaya khanglakle. Adobu hojikti leimagi ngaizaman phanglam. Mahaki nusiba wanglembanasu harauna lausinkirami. Asumna hojikti mabung machan anido
ꯂꯥꯞꯅ ꯇꯥꯝꯅ ꯂꯩꯔꯕꯁꯨ ꯄꯨꯟꯁꯤ ꯃꯆꯠꯅꯤ ꯈꯟꯅ ꯑꯋꯥ ꯆꯩꯅ ꯀꯌꯥ ꯑꯃ ꯈꯪꯂꯒ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯍꯔꯥꯎꯅ ꯇꯤꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯆꯥꯎꯔꯦꯜꯒ ꯂꯣꯏꯅꯅ ꯊꯕꯥꯁꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯂꯩꯃꯒ ꯂꯣꯏꯅꯅ ꯋꯥꯡꯂꯦꯝꯕꯁꯨ ꯍꯔꯥꯎꯅ ꯇꯌꯥꯝꯅ ꯄꯥꯟꯈꯤꯔꯝꯃꯤ꯫